Online Manipur YouTube channel swing bir mayam pum nang po mukha na taram nuksari ahan bada yam na moru ebe breaking news ama thamjage more da hujik ayuk pung nipani minute kuntra gani thoi am adwaida more ilora hotel lomdagi kuki khulai paiba singna nongmai round khara kapthorokre kaithel kaina duni miyam senakre hairi aduga atop update amadana ngarang numidang kuki khulai paiba singna state force singda bom kaya kapsilaktuna landarakhiba aduda ngasi more kaithelgi dharamsala manungda kuki na kapthorokhiba pokai khidriba bom amata duna leirame hairi police laktuna yengsinkhre mayam aduga atop update amadana aduga hujik pawasi pathokserengi manungda phangba update amkak pathokserangke makhata na more da hujik pung mapan ga makhai degi kuki khulai paiba singna maikai kya degi nongmai round kya kapsilakre hairi akupa paw ai update tawjrake hujiki oina di akupa paw phangsidri paw hek phangbaga ai makhata na channel asida update tawjrake mayam nungsibiduna channel asu subscribe to bidamo hujik phauja khaida ngarang nungdang huranba changambai wahauda ngasi mi yamna thaudok adu yaningde haiduna phauja khaide miyam punchalli aduga atop update amadana ar nangak seliba harau thilda kuki singna anobo bunker kaya sagalakle kadang banda nongmai kapsil lakre kungani thoi suba asam rifle nangak seliba harau thilda kuki kulai paiba singna safe haven oina leire hana lerim de bano bunker kaya singkhonglom da sajilaktuna lanbung kaya semkolak pa thengnare hiram asigi matang da press ki team amana ground reality khangdok na ba harau thilda nakna leiriba senjum sirang kulda saptuna yengsulu da harau thil mathakna asam rifle aduga harau thil chingkhongdana masing yamlabu kuki kulai paiba singna bunker kaya da sentry taduna leiba thengnaraki NSUI gi iroi loiba awang thangba building mapadagi hauraga sanasang mulai mission bank hariba singkhong paring asida tariba khulsing asida punna bunker kulga mangi mathakta lei bunker sing asida kulai matik sana paiba kuki singna sentry taduna lei NSUI ga hek thangnana leiriba harau tel kul asida nupi angang khunja sing leibagi mamita de adubu kulai paiba kuki sing di kul asida koija chatuna leibadi uki numdangi matamdana sing thakta leiramba afaba makal kulai paiba kuki sing khonglom da kum tharaktuna ayamba lei aduga ayuk numthin matamdana double beren paiba singa bunker de leiri pawgi source amagi matung inna harau tel mulai sanasang mission bank paring asida yamdrabada kuki kulai paiba muisani gi mathakta lei haina pawasina makatari amoromdana ngarang ahing lamsang police station na konba kadangban part 2 maningi singlom da kuki singna nongboi round mari manga kapsilakre hairi presna phangbu pawgi matung inna ngarang ahing nongyai matung pung kharom satpa matamda kadang banchingi awanglom de leiriba botel maning sing mathakta kuki khulai paiba singa source light thalaga paring paring lakpa khunja sing ukhi matam ikan kanadana khunja sing amadi botel ani gi lonaba maning sing mai kaida kadang ban part 2 mahadeva sing lom de kuki singna nongmai round manga taru kapsilakibani aduda khungakna leiriba village volunteer singna su khut handuna nongmai round khara kap khari thodok adu asok open yaw khide haina su pawsna makhatari aduga mathangi update asna junta gi air strike the tram ngasire kuntra romna sokle manipur ga tainaba myanmar gi ngkhoi leiba mafam amada ngasi myanmar junta gi military na nongthakta gi bom kaya kap thaduna landarak pada yamdrabada angang yawna mioi tram nga rom sikibaga loina kuntra romna asok open nangkhre hairi aduga mathangi update asna landi more da hobada ngairi chief minister landi more da hobada ngairi miyamna lengakta sinnabiro haina chief minister n birena phongdokre ngarang guwahati gi imphal thadokringi mangoina na moirang da pangfokiba college pagadan si mission hawdokpada chief minister n birena hai nanma kai torom liba asidi kanglup ani khaktani lan natte landi more da hobada ngairi thokliba irang as national investigation agency NIA na pawu india government gi mathakta hobo lan ni haiba leikrabani haina paladuna irang asi laksinna bagda muktamiyam na government the Sinabiu Haibu Wapam Chief Minister Natamki, Hosically Irang Asiga Marilyn Education Yorum Labadi Reserve Forest, Wetland Protected Forest, Constitution of People Forest, Act, Right Sing Kanglam Godabani, Education Kanglam Dabana, Nainadabani Amadi, Confusion, Laglibani, High Chief Minister, and Birenangarangi Toram Adu the Pongdoki, video sing Bibiki Mampum, Pomukana, Takachari, and Wabdiki the online Manipur, YouTube channel, as you subscribe to video.